Hi ma'am, ngasidi yen maphaine aduga masane pura lae adu sida kotnaba ga setelo khara leire adudi ma'am mataman da bita hongelage kita kaya indage iro majan hekta haita rake hey yen macet ama hapake si hapake ko mayamge aduga hekta hawlage say si khóa dữ lệ thế iro majet edi am pa me iro sai ro majet iro ba yau te kita san ni ta ngi iro ba ma sum hap hai ti mayam na chu nu si bi tu na ju support to bio ado hai like ka namamba adegi comment ga piram je akhoi da ju wakhan yam nungai ba aduna mayam su dana like comment to biramo aduga subscribe tꯧd꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ subscribe ꯇꯧꯕꯤꯌꯣ ꯑꯗꯣ ꯈꯪꯗꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ
ꯉꯁꯤꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯥꯎꯟꯁꯤꯗꯤ ꯐꯖꯅ ꯌꯥꯗ꯭ꯔꯦ, ꯐꯖꯅ ꯂꯥꯡꯉꯦ. ꯃꯣꯔꯣꯛꯁꯨ ꯐꯖꯔꯦ ꯉꯁꯤꯗꯤ. ꯏꯔꯣꯟꯕꯁꯨ ꯁꯥꯏ, ꯌꯦꯟ ꯉꯧꯕꯗꯨꯁꯨ ꯁꯥꯏ. ꯃꯌꯥꯝ ꯃꯣꯔꯣꯛꯁꯤꯗꯤ ꯂꯩꯇ꯭ꯔꯦ, ꯐꯖꯅ ꯁꯥꯏ. ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯒꯦ. ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏ. ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕꯁꯨ ꯀꯃꯦꯟꯗ ꯑꯃꯃꯝ ꯊꯝꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯣ. ꯑꯗꯣ ꯑꯩꯅ ꯆꯥꯕꯗ ꯑꯗꯒꯤ ꯑꯩꯅ ꯉꯥꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯑꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯁꯤ ꯇꯧꯔꯗꯤ ꯑꯗꯨꯅ ꯐꯅꯤ, ꯑꯗꯨꯅ ꯐꯅꯤꯁꯨ ꯃꯌꯥꯝ ꯑꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯁꯨꯝ ꯇꯧꯖꯔꯛꯀꯦ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ.